Kwakeithel Mayaikoibi Mamang Leikai Emerald Study Loans na Inauguration Offer oina thada supnatagi lupa chamri marifutara mapanda Mayamda offer twjari amadi 1 day free trial su pijari Timingna ayuki pung 6:30 numidangi pung 8 fawba oijei Emerald Study Loans ta thamjariba khudongchaba sing adudi free wifi comfortable sittings study cubicles personal locker asina chingbani AC room amadi non AC room animk Henna nungairibadi chaba thakpa snacks and cold drink binding digital printing na chingbasu Emerald Study Loans ki hek makha da leiba Emerald variety store da fngbigani amadi mai lakte hybagi apanbasu koknanaba 24/7 power backup pijari mafam na Sishu Nistha Niketan PCC Ground gi mamang da leiba Emerald building ki second floor da lakpiu Henna kupamarol gi dama khoi contact number 9863933736 natraga emerald795001@gmail.com da pau biro Mayam sunga simak lengsin biraktuna Emerald Study Launch amadi Emerald Variety Store da pangliba service singasi loubihou